Hi everyone, mayamboygi channel sida taram longchari. Masi tawjagadoriba reading sina X na kari khalli haibasini. X na adonga mari lainabada kari khalli haibadugi reading ni. Sida lairiba pile ani sidagi question 1 or 2 apamba amam choose tawbiro aduga reading se honaba tawrase. Ahanbada pile number 1 can be Rachel now singi reading hana hosake. Pile number 1 can be Rachel now singi X na adonga mari lainabada kari wakhal khalli haibadugi reading ne yuminarse. Okay, so later pile number 1 can be Rachel now singi oina di somgi X hojik se ko yamna awaba China ama khangaga hingbado adumaina uye yamna wana China khangaga leibagi saktam do leba ko sigi card sigi matung ina uba phangi se mase hokibada donga kaina kibadagi yamna nungaitaba sigumba phawbasina maram oirkanda amona relationship ki lambi sta khong thangjaningdaba kanagumba amata thajaba thamningdaba adugumba wakhal khara su phawe haibako ma masase hoji ki oina yamna physically mentally ko pukning da su pukning wakhal natraga haksang pulap sida yamna nungaitaba puba thangba ngamdaba China amaga loinana mathamoida hold tawraga hingbado adumaina hingibako adomgi excited ayamba sumaina uba phange yingbiba ichil now viewers ayambagi excited ko sigi mowong sida layena haibako aduga yingse aduga somgi pile number 1 can be riba somgi excited ko si agi mawong matawse sum kai haini yamna haisingba mi loina ba yamna haiba dugum makhalgi mi mo oina uiba ko haibadi ahan angang adagi din ahal angang na ha khaida bida phajana loina ba haiba makhalgi mi haiba leidana ko adumaina oiba haitare mi se mana changu ba leiru ba pullu ba mi khuding makto yam phajana loina ba ngambagi ability do adugumba quality do masada yaujeba sugumba nature chen ba mi haitare adugumba mi oina uieba ko aduga ma masase ko tang egoistic oiba aduga masase yamna thongna leiba masagi self confidence yamna wangba adugumba makhagi mi oina su uye sina maram oirakanda hariba mi sakse som aidi yengbiriba somgi maikai tamna lakningba natraga pau faurakningbadi masada phaweba ko pau faurakningba leiraga su ngasai magi mingonda nonjaba haitaba masagi khara egoistic oiba adugumba makhalgi mi oibanina ma haijage nonjage haibagi wakhalsidi masada leidebako aduga pau fauningbagi apambadi masasida leieba lei tunggoina haitare ko future da adomga loinaraga chatminnaba pambagi apamba masasida faweba hoji adongi X ko phawba taraga su kasai adongi mai kai yingzabata ngaire ina sum haijai ko yingzabata ngaire khanbada ngaire ma thabak oina di tokthokte ba sigi plan jidi masada leijai ba leiraga su ma thabak oina tokthorokte ka yingbiriba som ichil inau singi maraktagi kanagumbagi X ko hapta kharagi manungda pau faurokpa amuhalaga pau faurokpa yabagi possibility haitare adu khara uba phangeba ko aduka laidana ichil now khara gi wena di X ka hanjanaba pamba makoi gi damakta khalaga ko ai kada mani danga lokha chege domgi X se amuhana domgi punsida halakidra natraga haloidra X se hanjanaba pamjadre haibasu lei aduga amuk hanjanning na ko ngaijaba adum mi se leitaba su natte bako moigi damakta khalaga adongi X se amu hana halakidra natraga halakoidra haibadugi card amatang yes or no sida yengina se there yengse yes adona pile number 1 can be Rachel now singi wenedi adomadongi X se amu hana halakpa adongi punsida halakpa yabagi possibility yam wang lei chance yam wang na lei amu hana anoba punsi khongcharama haitare ko start tongmina ba yabagi adugumba oithokpaduneba ko sigi card sida si card sigi matung ina phangzari se the sun haisne positive card ne yamna clear oiba adugumba future ama bright oiba future ama domga gi X ka gi marakta ubade phange pau amuna faurokpa yabagi possibility dudi leina hai ko aduga domgi X se hojik ma se
ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯤꯡꯕ ꯉꯝꯅꯅꯕ ꯃꯥꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯂꯩꯗꯅꯀꯣ ꯊꯕꯛ ꯏꯪꯈꯥꯡꯂꯣꯝꯗ ꯐꯖꯅ ꯑꯗꯨꯝ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯍꯣꯠꯅꯖꯔꯤꯕꯒꯤ ꯃꯁꯛꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯉꯦꯕꯀꯣ ꯑꯗꯨꯅ ꯍꯜꯂꯛꯄ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯗꯤ ꯂꯩꯌꯦ ꯁꯤꯅ ꯄꯥꯏꯜ ꯅꯝꯕꯔ 1ꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯦꯛꯁꯅ ꯑꯗꯣꯝꯒ ꯃꯔꯤ ꯂꯩꯅꯅ ꯈꯟꯕ ꯋꯥꯈꯜ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯪꯅ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯦꯛꯁꯅ ꯑꯗꯣꯝꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯣꯀꯦ ꯂꯩꯔꯦ ꯁꯤꯅ ꯄꯥꯏꯜ ꯅꯝꯕꯔ 2ꯒꯤ bottom of the deck Okay. ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣꯝꯒꯤ ꯑꯦꯛꯁꯦ ꯈꯔ ꯃꯃꯤꯠ ꯉꯥꯎꯕ ꯈꯔ ꯆꯨꯖꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯋꯦꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯁꯣꯝꯒꯤ ꯑꯦꯛꯁꯤꯅ ꯑꯗꯣꯝꯒ ꯁꯣꯝꯒꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯦꯔꯤꯇꯤ ꯍꯥꯏꯗꯤ ꯄꯥꯎ ꯐꯥꯎꯅꯕ ꯂꯣꯏꯍꯧꯗꯕꯅꯤ ꯈꯪꯗꯦ ꯍꯥꯏꯅꯕ ꯂꯣꯏꯍꯧꯗꯕꯅꯤ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯀ꯭ꯂꯦꯔꯤꯇꯤꯗꯣ ꯑꯗꯣꯝꯒꯤ ꯑꯦꯛꯁꯤꯅ ꯀ꯭ꯂꯦꯔꯤꯇꯤ ꯑꯃ ꯄꯥꯝꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯐꯥꯎꯔꯤꯕꯀꯣ ꯍꯧꯖꯤꯛ ꯀꯔꯦꯟ ꯏꯅꯔꯖꯤꯁꯦ ꯁꯣꯝꯒꯤ ꯑꯦꯛꯁꯁꯤꯒꯤ ꯀꯔꯦꯟ ꯏꯅꯔꯖꯤ ꯌꯦꯡꯖꯕ ꯃꯇꯝꯗ ꯁꯣꯝꯒꯤ ꯑꯦꯛꯁꯁꯦꯀꯣ ꯍꯧꯖꯤꯛꯁꯦ ꯀꯅꯥꯒꯨꯝꯕ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯥꯒ ꯂꯣꯏꯅ ꯇꯤꯟꯅꯖꯕ ꯃꯤꯁꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯉꯥꯎꯊꯣꯛꯇꯅ ꯅꯨꯡꯉꯥꯏꯊꯣꯛꯇꯅ ꯂꯩꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯁꯛꯁꯦ ꯎꯕ ꯐꯪꯉꯦꯕ ꯁꯣꯝꯒꯤ ꯑꯦꯛꯁꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯋꯥꯕ ꯑꯗꯣꯝꯒ ꯂꯥꯞꯅꯈꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯁꯦ ꯃꯁꯥꯗ ꯐꯥꯎꯗꯦꯕꯀꯣ ꯐꯥꯎꯗꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯃꯤꯠ ꯉꯥꯎꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯦ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤ ꯄꯨꯟꯕ ꯃꯤ ꯂꯣꯏꯅꯖꯕꯗ ꯅꯨꯡꯉꯥꯏꯖꯕ ꯃꯤꯁꯦ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯊꯦꯡꯅꯔꯒ ꯃꯌꯥꯝ ꯄꯨꯟꯖꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤꯗꯥ ꯑꯣꯏꯅꯁꯨ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯤ ꯄꯨꯜꯂꯒ ꯃꯤ ꯂꯥꯡꯉꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯊꯣꯛꯅ ꯂꯩꯕꯒꯤ ꯃꯁꯛꯇꯣ ꯑꯗꯨꯃꯥꯏꯅ ꯎꯏꯌꯦꯕꯀꯣ ꯃꯃꯤꯠꯁꯨ ꯈꯔ ꯌꯥꯝꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯋꯦ ꯁꯣꯝꯒꯤ ꯑꯦꯛꯁꯁꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯁꯣꯝꯒ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯣꯜꯔꯦꯗꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯤ ꯏꯟꯚꯣꯜꯚ ꯇꯧꯔꯦꯕꯀꯣ ꯅꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯍꯥꯏꯗꯤ ꯑꯦꯛꯁꯁꯨ ꯑꯣꯏꯔꯦꯗꯅꯀꯣ ꯑꯗꯣ ꯃꯥꯗꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯁꯨꯝ ꯂꯣꯏꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯁꯛ ꯎꯕ ꯐꯪꯉꯦ ꯁꯣꯝꯒꯤ ꯑꯦꯛꯁꯁꯤꯒ ꯁꯣꯝꯒ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯔꯤꯉꯩ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗꯒꯤ ꯁꯣꯝ ꯈꯪꯉꯝꯕꯁꯨ ꯌꯥꯏꯀꯣ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯈꯟꯅꯈꯤꯕ ꯁꯤꯒꯨꯝꯕ ꯂꯩꯔꯝꯕꯁꯨ ꯌꯥꯏꯕꯀꯣ ꯐꯦꯃꯤꯂꯤ ꯅꯠꯇ꯭ꯔꯒꯁꯨ ꯅꯛꯅꯕ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯅꯛꯅꯕ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯁꯤꯅ ꯑꯩꯒꯤ ꯃꯥꯡꯅꯅꯕ ꯑꯩꯈꯣꯏꯁꯦ ꯀꯥꯏꯅꯅꯕ ꯂꯥꯞꯅꯅꯕ ꯁꯤꯜꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯅꯥꯒꯨꯝꯕ ꯌꯦꯡꯕꯤꯔꯤꯕ ꯁꯣꯝ ꯍꯥꯏꯗꯤ ꯀꯂꯦꯛꯇꯤꯞ ꯔꯤꯗꯤꯡꯅꯤꯗꯅꯀꯣ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤꯗꯤ ꯁꯨꯃꯥꯏꯅ ꯊꯣꯛꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯃꯥꯜꯂꯦꯕꯀꯣ ꯉꯁꯥꯏ ꯐꯦꯃꯤꯂꯤꯒꯤ ꯁꯥꯏꯠꯇꯒꯤ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯂꯩꯕ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯁꯨꯃꯥꯏꯅ ꯁꯣꯝꯒꯤ ꯑꯦꯛꯁꯁꯤꯒꯤ ꯐꯦꯃꯤꯂꯤꯒꯤ ꯁꯥꯏꯠ ꯅꯠꯇ꯭ꯔꯒ ꯁꯣꯝꯒꯤ ꯐꯦꯃꯤꯂꯤꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯒꯨꯝꯕ ꯈꯔ ꯂꯩꯈꯤꯕ ꯃꯥꯜꯂꯦ ꯐꯦꯃꯤꯂꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯂꯣꯏꯅꯕ ꯑꯩꯒ ꯅꯛꯅ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯑꯩꯒꯤ ꯔꯤꯂꯦꯇꯤꯞꯁ ꯑꯣꯏꯕ ꯌꯥꯏ ꯐ꯭ꯔꯦꯟꯁꯤꯡ ꯑꯣꯏꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯈꯤ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯁꯣꯝꯒꯤ ꯑꯦꯛꯁꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯕꯗꯣꯀꯣ ꯁꯤꯗ 10 of Cups ꯊꯣꯛꯑꯦ ꯑꯗꯨꯒ 3 of Cups ꯊꯣꯛꯑꯦꯕꯀꯣ ꯌꯥꯝꯅ ꯍꯔꯥꯎꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯃꯥ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯔꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯕꯀꯣ ꯃꯥ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯋꯥꯈꯜꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯆꯪꯗꯦ ꯇꯧꯕꯇꯕꯨ ꯁꯣꯝꯒ ꯂꯣꯏꯁꯤꯟꯅꯍꯧꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯀ꯭ꯂꯦꯔꯤꯇꯤ ꯑꯃꯗꯤ ꯃꯁꯥꯁꯤꯗꯀꯣ ꯑꯗꯨꯝ ꯑꯄꯥꯝꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝꯒꯤ ꯑꯦꯛꯁꯁꯦ ꯁꯤꯁꯨ ꯉꯁꯥꯏꯒꯤ ꯄꯥꯏꯜ ꯅꯝꯕꯔ 1ꯗ ꯍꯥꯏꯖꯈꯤꯕ ꯑꯗꯨꯃꯥꯏꯅꯀꯣ ꯌꯥꯝꯅ ꯃꯥꯒꯤ ꯃꯈꯥꯗ ꯂꯣꯏꯅꯃꯛ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯆꯦꯟꯕ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯋꯦ ꯃꯥꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯌꯥꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯑꯩꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝꯒꯤ ꯑꯦꯛꯁꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯣꯝꯒ ꯔꯤꯀꯟꯁꯤꯂꯦꯁꯟ ꯇꯧꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯦꯡꯁꯦꯕꯀꯣ ꯑꯃꯨꯛ ꯍꯟꯖꯅꯈꯤꯗ꯭ꯔꯥ ꯍꯟꯖꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯍꯟꯖꯅꯕꯁꯦ ꯄꯥꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯦꯛꯁꯁꯦ ꯅꯨꯡꯁꯤꯖꯕꯒꯤ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯉꯝꯗꯅ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯕ ꯂꯩꯔꯦ ꯑꯗꯣꯝꯒꯤ ꯑꯦꯛꯁꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯍꯜꯂꯛꯑꯣꯏꯗ꯭ꯔꯥ ꯌꯦꯁ ꯑꯣꯔ ꯅꯣ ꯑꯣꯀꯦ
सिगी थोरइबा सिगी कार्ड सिगी मतुंग इनदी पाइल नंबर 2 खनबीबा इचिल नाउ सिंगी ओइनासु अदोम अदोमगी एक्स से हलक्खिबा याबगी पॉसिबिलिटी उबा फंगेबको किंग ऑफ wands थोरकपनिना अदुम हलक्पा याबगी पॉसिबिलिटी दी लैय अदुगा सोमगी एक्स से खरा इगोइस्टिक ओइबा दुगुम मखलगी मी ओइबनिना मगोंदा हाइजबा नोनजबा हाइतारे सि हैदबा हाइजबा नोनजबा मान हाना फावरक्त्रगदी आइसु फावरोय मान हाना तौरक्त्रगदी आइसु तौरोय हाइबगी सुगुम्बा वखलोन अमदा लैबा मी ओइना तौवेबको अदुबु नखोय अनि अमु हाना पाव फंगनबा याबगी पॉसिबिलिटी दी कितंग अदुम लैयेबको सिना पाइल नंबर 2 की अदोमगी एक्स ना अदोम मरी लेना होजिक करी खल्ली करी फावरी हाइबदुगी रीडिंग ने मैम रीडिंग से कलेक्टिव रीडिंग ओइबनिना मी खुदिंग मक्तदी कछु चानगनी हाइबदि लैते अदुबु येंबियो कदाइ फाव चानबनो हाइबदो मसिगी ओइनदी मतांगसिदा मैम बो मुकन्ना खुरुमजै